Lowbagi penaidraba pirimkhai ongaidaba penthokpagi lingjen yaujadaba miyamda video asi dedicate tawjari mama layang sel taningbadagi sanarakiba mahakna medal phanglakpada phangba phangpham thokpa seldagi hena atei low haiba yakidaba asina malemgi miyamda achowa paukhong amadi chanki mitjeng taminarasi malemgi miyamda chahi 13 tangai ri nupi macha amana pikhiba fidam ningai oiraba paujel Malem ki oina khwaidagi chawba Olympic game ta sahi 13 khakta ngairi nupi macha amana malem pumbagi miyambu anouba para ama tambiki pirimkhai harauba laurimkhai penaidaba sarimkhai oktaba matamsigi miyamda anouba paujel pikhiba nupi macha adu sainagi Mazhang province ki Zhenjiang Guangdong dagini Olympic ki itihas ta sahi khwaidagi noba gold medalist singi manung chaliba Chuan Honchang mamang sahi da pangthokiba Tokyo Olympic ta diving masana da gold medal lauduna malem gi miyamna masak takhi Sauthoksaningai oiba mingtholsi phangle tabada sainagi mipum khuding harau mathoi kanakhi amuk hena pidam ningai oiba wari kyasu malemgi miyamna mahaki maramda tanarakhi Chuan Honchang na medal se phanglaba matung mangolda pirakhiba yamlaba senpham amadi khudol pol amata laukidaba asina anouba ithil ama mipum khuding da pikhi mangolda department amadi lanai miyoi kyana pikhiba flat commercial property amadi yamlaba senpham sing laukidaba asina Honchangi masek mangal amuk hena ngalanki Masigi mathakta masaga chanagadaba thabak amata piyu haikidaba asina amukka hena mahaki pidam ningai oiki mama layang sel taningbadagi sanarakiba mahakna medal phanglakpada phangba phangpham thokpa seldagi hena atei low haiba yakidaba asina malemgi miyamda achowa paukhong amadi chanki karigidamak mahakna yamlaba khudon posing lowkidabano haibadu punna khangminarasi sainana Olympic yawba horakibasi kumja 1919 dagini Masigi matungda pangthokiba Olympic game kharadasu zaina saruk yakhidaba yawkhre asumna kumja 1982 gi Finland da pangthokiba Olympic game ta China na People Republic of China haiba mingsida saruk yaba hauki adubu game asida China sumnatagi masana amakakta da saruk yakhi amadi medal amata lawbu ngamkhide matamgi khongchat matung inna China na ahanba oina yumbu oiduna pangthokiba Beijing Olympic 2002 da punna gold medal 99 yauna medal chama lawbu ngamkhi Masichu angakpa China gi lalong amani haidaba ngamloi hairiba chahi asidagi hauna diving hairiba masana asida China gi sanaroising atei leibaki sanaroisingbu lakchaduna ta lakli mamang chahi da pangthokiba Tokyo Olympic tasu event asida China na adumak mangjin thakhi amukka hena ngakna khibadi masagi chahi 13 khakta ngairiba Chuan Honchang na gol lobudagi tongan ma malemgi miyamna pirakhiba khudol pol amata makoigi imungna lawkidaba asini Mahaki imungi fireb asina malemgi miyamda anouba paujel piba ngambata natana miyoi kayana mahakpu awangba thakta thangkatnakhi matamduda mangolda pirakhiba khudol potsingna ising ichaugum pumthan thanki adubu makhoigi yumgi miyoi amatana khudol potsingdu lowdrabanina Honchangi khulgi miyoisingna thamjinbikhi yamlaba khudon potsing adugi marakta khara amadi khulgi ahal lamansingna khundugi angangsingda yanthokhi Honchangbu uningduna lakhiba miyoitana mahaki poknafam lamdam tourist spot onthokhi Signa China ngamdana lakhiba miyoisingna mahaki yumgi akoibada haubu upamida fawba katuna ahingi matam phaw photo video kya namkhi visitor masing henmanbadagi khulgi miyoisingna visitor sangba phawba tingjinba yawkhi Chuan Honchang kumja 2008 ki March 19 da taibang khongdarakhi apokpagi mingna wing trafan kawi mahak komla farm amagi sinmini Hena lemjanafam oiribadi mahaki machanupina malemgi khwaidagi chawba sanabungda gold medal phanglakle paisa mayam phanglani haibagi chawthokpa amata leikide mahuksadagi makhoigi hingnabagi lambi oirakhiba komlagi farmduda adumak thabak suba leptana yawkigani haina phongdokhi ningsingba yabadi Honchangna Tokyo Olympic chalamdai mapana mangolda hairakhiba wahiduni mapana asumna haiki managi khanganu nangna nangi tawpham thokpadudamak mapung phana tawnaba honau sanaringai wakhal langphai khanganu Mahaki apokpona haibagum mahaki oza he waina su hai sanaringai da nervous chatkanu nasabu chetna thajaba thamjau nasana tawba ngamjabadu damak mapung phana pangthoknaba honau atei ahenba khanpham thokte asigumba mamal yamlaba apokpa amadi ozagi pautaksing asinani Honchangna pajeng phiran thetba ngamlibasi mahakna gold medal phanglaba matungda mahaki ozana amuksu hai nahakna gold medal phanglibasi miracle amani nahakna isingda chongthabasi mangalgi khongjeldagi hena yangi mangal amabu sahi ahumgi manungda mangphawna hanba haibasi araiba oide aina nangonda thajaba mayam thamki
ꯑꯩꯒꯤ ꯊꯥꯖꯕꯗꯨꯃꯛꯅꯤ ꯅꯍꯥꯛꯅ ꯅꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯝꯂꯤꯕ ꯈꯨꯗꯣꯜꯁꯤ꯫ ꯇꯁꯦꯡꯅꯃꯛ ꯍꯣꯟꯆꯥꯡꯅ ꯏꯁꯤꯡꯗ ꯆꯣꯡꯊꯕꯁꯤ ꯏꯊꯛ ꯏꯄꯣꯝ ꯍꯧꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯍꯥꯏꯅꯩ, ꯀꯔꯤꯅꯣ ꯏꯄꯣꯝ ꯅꯥꯏꯗ꯭ꯔꯤꯕꯁꯤ? ꯃꯣꯃꯣ ꯑꯃ ꯏꯁꯤꯡꯗ ꯊꯥꯗꯕꯅ ꯍꯦꯟꯅ ꯏꯄꯣꯝ ꯍꯧꯒꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯣꯃꯣꯒ ꯑꯩꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯂꯨꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯊꯛꯇ ꯀꯔꯤ ꯇꯧꯍꯧꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡ ꯅꯔꯚꯁ ꯆꯠꯈꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯀꯤ ꯄꯥꯎꯃꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯣꯝꯁꯤꯜꯂꯛꯄꯗꯨꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯔꯚꯁ ꯆꯠꯈꯤ, ꯃꯄꯨꯡ ꯐꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯍꯣꯟꯆꯥꯡ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯑꯣꯏꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯗꯥꯏꯚꯤꯡ ꯁꯥꯟꯅꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯇꯥꯅꯤꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 8 ꯐꯥꯔꯛꯄꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗ ꯄꯨꯡ 3ꯗꯒꯤ 4 ꯐꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯆꯥꯃꯔꯤꯗꯒꯤ ꯇꯥꯗꯅ ꯅꯣꯡꯃꯗ ꯆꯣꯡꯊꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯑꯩꯅ ꯅꯣꯡꯃꯗ 100ꯗꯒꯤ ꯇꯥꯗꯅ ꯏꯁꯤꯡꯗ ꯆꯣꯡꯊꯩ, ꯑꯗꯨꯕꯨ ꯑꯣꯂꯦꯝꯄꯤꯛꯇꯗꯤ ꯁꯨꯞꯅꯇꯒꯤ 5ꯔꯛꯇꯅꯤ ꯆꯣꯡꯊꯒꯗꯕ, ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯃꯛ ꯆꯨꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯌꯥ ꯂꯥꯡꯕꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯃꯌꯥꯝ ꯋꯥꯅꯕꯅꯤ, ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯤꯕ ꯊꯥꯖꯕꯗꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯌꯥꯏ ꯈꯟꯖꯕ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯟꯖꯔꯝꯒꯦ꯫ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯄꯥꯝꯕꯤꯗꯕ ꯚ꯭ꯌꯨꯑꯔꯁꯤꯡꯅ ꯃꯤꯅꯤꯠ 1ꯒ ꯁꯦꯀꯦꯟꯗ 10 ꯀꯥꯟꯊꯣꯛꯄꯤꯌꯨ꯫ ꯏꯟꯗꯤꯌꯥꯗ ꯃꯤꯑꯣꯏ ꯀꯔꯣꯔ 1 ꯃꯈꯥꯏ ꯍꯦꯟꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯞꯁ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯦꯁ ꯀꯔꯣ ꯀꯧꯕ ꯑꯦꯞꯁ ꯑꯁꯤꯅꯤ꯫ ꯔꯇꯟ ꯇꯥꯇꯥ ꯃꯁꯥꯃꯛꯅ ꯐꯟꯗꯤꯡ ꯇꯧꯔꯤꯕ ꯀꯦꯁ ꯀꯔꯣꯁꯤꯗ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟꯠ ꯈꯛ ꯅꯠꯇꯅ ꯀꯦꯁ ꯑꯣꯟ ꯗꯦꯂꯤꯚꯔꯤꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯏ꯫ ꯑꯦꯞꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯦꯃꯥꯖꯣꯟ, ꯑꯦꯖꯤꯑꯣ, ꯐ꯭ꯂꯤꯞꯀꯥꯔꯠ, ꯁ꯭ꯋꯤꯒꯤ, ꯖꯣꯃꯦꯇꯣ, KFCꯅꯆꯤꯡꯕ ꯃꯐꯝ 1,500 ꯍꯦꯟꯕꯗꯒꯤ ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯀꯦꯁ ꯑꯣꯟ ꯗꯦꯂꯤꯚꯔꯤꯗ ꯄꯣꯠꯆꯩ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯁꯕꯦꯛ ꯂꯥꯛꯀꯅꯤ ꯑꯃꯗꯤ ꯑꯍꯣꯡ ꯑꯆꯥꯎ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠꯁ ꯑꯦꯞꯁ ꯑꯁꯤꯗ ꯐꯪꯒꯅꯤ꯫ ꯑꯦꯖꯤꯑꯣꯗꯗꯤ ꯍꯧꯖꯤꯛ 90% ꯗꯤꯁꯀꯥꯎꯟꯠ ꯐꯪꯂꯤ ꯑꯃꯗꯤ ꯀꯦꯁ ꯀꯔꯣꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯃꯇꯝꯗ 8% ꯑꯃꯁꯨ ꯀꯦꯁꯕꯦꯛ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯦꯃꯥꯖꯣꯟꯗꯗꯤ ꯂꯨꯄꯥ 150 ꯈꯛꯇꯪꯒꯤ ꯄꯣꯠ ꯀꯛꯄꯗ ꯀꯦꯁ ꯀꯔꯣ ꯁꯤꯖꯤꯟꯅꯔꯕꯗꯤ ꯂꯨꯄꯥ 75 ꯀꯦꯁꯕꯦꯛ ꯐꯪꯒꯗꯧꯔꯤ꯫ ꯐꯤꯔꯣꯜ ꯂꯩꯕꯗ, ꯆꯥꯅ ꯊꯛꯅꯕ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯀꯧꯕꯗ, ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯒꯤ ꯐ꯭ꯔꯤꯖ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯩꯕꯗꯁꯨ ꯀꯦꯁ ꯀꯔꯣ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯀꯦꯁꯕꯦꯛ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯁꯤ ꯂꯧꯕꯤꯅꯕ ꯑꯆꯝꯕ ꯁ꯭ꯇꯦꯞ 2ꯗꯨ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯒꯤ ꯑꯦꯞꯁ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯑꯦꯞꯁ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯕ ꯇꯥꯔꯒꯅ RKP25 ꯀꯣꯗ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯂꯨꯄꯥ 15 ꯈꯨꯗꯛꯇ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯠꯇ ꯆꯪꯂꯛꯀꯅꯤ꯫ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯇꯅ ꯑꯦꯃꯥꯖꯣꯟ, ꯑꯦꯖꯤꯑꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯤꯒꯤꯗꯒꯤ ꯑꯃꯨꯛꯇꯪ ꯑꯣꯔꯗꯔ ꯑꯃ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯀꯦꯁ ꯀꯔꯣꯗꯒꯤ ꯐꯪꯕ ꯀꯦꯁꯕꯦꯛꯁꯤꯡꯁꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯕꯦꯡꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯟꯕ ꯌꯥꯏ, ꯑꯇꯣꯞꯄ ꯃꯑꯣꯡ ꯀꯌꯥꯗ ꯆꯥꯗꯤꯡ ꯇꯧꯕꯁꯨ ꯌꯥꯏ꯫ ꯍꯥꯟꯅꯒꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ, ꯀꯦꯁꯕꯦꯛꯇꯤ ꯍꯦꯟꯅ ꯐꯪꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯃꯗꯤ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯚ꯭ꯌꯨꯑꯔꯁꯤꯡꯗ ꯁ꯭ꯄꯦꯁꯦꯜ ꯑꯣꯐꯔ ꯑꯁꯤ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯀꯦꯁ ꯀꯔꯣ ꯇꯤꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯆꯩꯅꯥꯗ ꯁ꯭ꯄꯣꯔꯠ ꯁ꯭ꯀꯨꯜ 3,000 ꯂꯩ꯫ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ 4,00,000 ꯍꯦꯟꯅ ꯁ꯭ꯄꯣꯔꯠ ꯂꯦꯞꯇꯅ ꯇꯝꯕꯤꯔꯤ꯫ ꯍꯣꯟꯆꯥꯡꯁꯨ ꯆꯩꯅꯥꯒꯤ ꯁ꯭ꯄꯣꯔꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯤ ꯀꯣꯚꯤꯗ-19ꯅ ꯑꯣꯂꯦꯝꯄꯤꯛꯇ ꯑꯄꯟꯕ ꯄꯤꯈꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯑꯌꯦꯠꯄ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯁꯨ ꯃꯁꯥꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯡꯊꯣꯜꯁꯤ ꯐꯪꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯌꯩꯊꯔꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯐꯪꯂꯨ ꯇꯝꯂꯝꯂꯕ ꯃꯅꯥꯁꯤꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯒꯗꯕꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯜꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯑꯍꯦꯟꯕ ꯁꯦꯟꯐꯝꯁꯤꯡ ꯑꯃꯗꯤ ꯈꯨꯗꯣꯟꯄꯣꯠꯁꯤꯡ ꯂꯧꯈꯤꯗꯕ ꯑꯁꯤꯅꯤ꯫ ꯍꯨꯃꯥꯡ ꯃꯃꯜ ꯈꯛꯇꯃꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯨꯃꯛ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯟꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯂꯩꯔꯕꯗꯤ ꯀꯠꯊꯣꯛꯄꯁꯨ ꯉꯝꯒꯗꯕꯅꯤ, ꯄꯤꯔꯤꯃꯈꯩ ꯂꯧꯁꯤꯟꯒꯅꯤ ꯈꯟꯕ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯆꯍꯤ ꯅꯧꯔꯤꯕ ꯁ꯭ꯋꯥꯟ ꯍꯣꯟꯆꯥꯡꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯈ꯭ꯔꯦ꯫ ꯃꯄꯥꯅ ꯁꯤꯟꯃꯤ ꯑꯣꯏꯔꯛꯄꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯤꯗꯝꯅꯐꯝꯒꯤ ꯏꯃꯨꯡ ꯑꯣꯏꯈ꯭ꯔꯦ꯫ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯂꯧꯗꯕꯇ ꯅꯠꯇꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯂꯩꯉꯥꯛꯅ ꯁꯥꯟꯅꯔꯣꯏ ꯑꯃꯗ ꯄꯤꯐꯝ ꯊꯣꯛꯄꯗꯨꯗꯃꯛ ꯇꯧꯕꯤꯌꯨ, ꯋꯥꯐꯝꯁꯤ ꯑꯩꯇꯒꯤꯅꯤ ꯈꯟꯕꯤꯅꯨ, ꯂꯝꯗꯝꯁꯤꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯗꯤ ꯁꯥꯟꯅꯕꯕꯨ ꯌꯣꯛꯈꯠꯄꯤꯔꯤꯕꯁꯤꯡꯒꯤꯅꯤ꯫ ꯃꯁꯤꯃꯛꯅ ꯈꯪꯂꯦ ꯆꯩꯅꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡ꯫ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯚꯥꯔꯠ ꯑꯃꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯃꯗ ꯊꯣꯛꯂꯝꯂꯗꯤ ꯑꯄꯤꯕ ꯈꯨꯗꯤꯡ ꯂꯧꯁꯤꯟꯈꯤꯅꯤ, ꯑꯣꯛꯂꯦ ꯌꯥꯝꯂꯦ ꯄꯦꯜꯂꯦ ꯍꯥꯏꯕ ꯂꯩꯔꯝꯂꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯊꯨꯃꯠꯈꯤꯗꯨꯅ ꯄꯤꯈꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ, ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯈꯨꯗꯣꯟꯄꯣꯠ ꯀꯌꯥ ꯐꯪꯈꯤꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗꯨꯅ ꯃꯁꯤꯃꯗꯤ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯆꯔꯒꯦ, ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯂꯦꯞꯄꯤꯔꯣ ꯍꯥꯏꯈꯤꯕ ꯅꯥꯁꯤꯅ ꯇꯥꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯕꯁꯨ ꯌꯥꯎꯏ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯂꯩꯈꯤꯗꯕ ꯏꯃꯨꯡ ꯑꯃꯗ ꯃꯤꯌꯥꯝꯅ ꯄꯥꯡꯈꯤꯕ ꯑꯗꯨꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯗꯨ ꯂꯩꯀꯥꯏꯒꯤꯗꯃꯛ ꯃꯁꯤꯃꯗꯤ ꯄꯥꯡꯊꯣꯛꯆꯔꯦ ꯍꯥꯏꯕ ꯏꯇꯥ ꯇꯥꯖꯈꯤꯗꯦ꯫ ꯀꯔꯣꯔꯗ ꯐꯪꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯃꯉꯥꯏ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯂꯦꯞꯄꯤꯔꯣ ꯍꯥꯏꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯄꯤꯔꯤꯃꯈꯩ ꯂꯧꯁꯤꯟꯈꯤ, ꯑꯣꯛꯂꯦ ꯊꯜꯂꯦ ꯍꯥꯏꯈꯤꯕꯗꯤ ꯇꯥꯖꯈꯤꯗꯦ꯫
ꯂꯩꯖꯗꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯃꯁꯤꯃꯗꯤ ꯁꯦꯝꯒꯠꯆꯔꯦ ꯀꯠꯊꯣꯛꯆꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯏꯇꯥ ꯇꯥꯖꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯨꯝ ꯃꯥꯏ ꯄꯥꯛꯂꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯑꯈꯟꯅꯕ ꯁ꯭ꯄꯣꯔꯠ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯅꯕ ꯂꯩꯉꯥꯛꯇ ꯇꯛꯅꯕꯒꯤ ꯃꯄꯥꯎꯁꯨ ꯇꯣꯏꯅ ꯇꯥꯍꯟꯖꯅꯤꯡꯉꯤ꯫ ꯑꯔꯣꯏꯕꯗ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤꯡ ꯌꯥꯝꯕꯗ ꯑꯅꯤꯁꯨꯕ, ꯂꯥꯏꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯗ ꯃꯀꯣꯛ, ꯑꯣꯂꯦꯝꯄꯤꯛ ꯇꯦꯂꯤꯗ ꯃꯊꯨꯟ, ꯐꯤꯐꯥ ꯔꯦꯡꯀꯤꯡꯗꯅ 100ꯒꯤ ꯃꯈꯥ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯗ ꯆꯥꯎꯊꯣꯛꯆꯔꯤꯕ ꯂꯩꯕꯥꯛꯅꯤ ꯏꯟꯗꯤꯌꯥ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ, ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫